ngasi gi maru oba pauda handa ki mikhala sida Congress party majority oiduna Congress ke sasan amuk lakhigani haina Chief Minister Okram Ibobina fongdokre Wangkai केंद्र के कांग्रेस की मिरेप ड्रग की केस के मरी लेने हाइबिक वाफम बीजेपी की मिरेप वाई इराबन पुथोरा क्रे कांग्रेस मिरेप ओ हेनरी ने सुमटिक साब खुदम संगम पुथोप नमजबदी आयन की थबक लपट कनी हाई क्रे अमसुंग अहान टांकर की पांचोक दबा मिकल की स्क्रूटिनी तौक्रे अनि सुबर टांकर की मिरेप से पिसिनबा ngasi लोइक्रे खुलुमजरे आईएस टीवी की पाव मियंग ताबिरी बापुना मकपु तराम ओक्सरे ngasi gi maru oba paw sandong na pizari handa ki mikhala sida Congress party na majority ojuna Congress ki sasan amuk lakhigani haina Chief Minister Okram Ibobina ngasi thawbal gi ROTI saranjita nomination file tawbal weraba matung da pawmi sing da phongdokre mana makata na haikibada sing gi naga tabal lam sing da sta da yangkai Congress party na mai palakani Housing BJP के वंगांगरोई अयाम्बा कांग्रेस पार्टी दे खुदोंग साब लौरगा मसागी थबक्ति निंगथिना लोशिलमदबा ngakchini प्रजा मियामसु हेना खंगलिबनि हाइकी 2/3 खुना मेजॉरिटी फंगनी है ना 2/3 अपन बगी खंगनी नागा एरिया से अकोई अराउंड तराम कुम हाई तारे चिंगी केंद्र कुन से तराम कुम बनी ना फुल द मानी तरह में गाय तरह से राउंड तरह ने बा कोई हो यामना चाउना हाइबदुदी को अदुदी हाइमनगनी प्रजान सिंसु हन खन 50% दे तादना कोई एक्सपेक्ट तो वांगkai केंद्र की कांग्रेस की मिरेप असि ड्रग का मरी लेना दिल्ली कोर्ट की बेल द थोरक्तुना लेरिबा मियोइ नि हाइना हानिगी एमएलए वाई इराबोनंगा सि बीजेपी के ऑफिस द पांगथोकपा पावमी सिंग उनबदा फंगदोखरे मान मकातना हाइकिबदा केंद्र सिगे कांग्रेस पार्टी की मिरेप ओरिबा ओक्रम हेनरी असि इम्फाल एयरपोर्ट के लिसिंग नितराग हुमदोइता ड्रग का मरी लेना फादुना कोर्ट केस लरिबा सिगे मटकता लिसिंग नितराग निटोइता ड्रग की केस ता दिल्ली स्पेशल कोर्ट के बेल आउट लरिबा मियोइने महापुर राजनीति याहुलकपासना ड्रग माफिया के कांगबु अमबु सजदा फंपीदुना मकोइना अनिंगबता तहन्नबा ओइना थोहलगनी केस अनि असिदा सेनरीबा मियोइ सिंह सराक पिबगी महुता ट्रायल ओइना सथदुना लेहले मरी लेनबा कोर्ट की इन्वेस्टिगेशन हेन मरिक सुमनिंगे हाइकी Sen kebesin dapat kena mani lena. Ada masih kena tu mana? Ada masih kita Delhi special court ada on bail ni 50,000 rupees bail dia masih boleh. That means he was very frequent being involved in drug cases. Mafia kita tu masih lena ni asal mini. अमरंदा बीजेपी के वंगांगलोई एन बिरेना हाइकिबदा सीबीआई स्पेशल ब्रांच ना संजित अमसुंग रविना की मिहात के मरी लेनब केस अमुकना हांगदोरपा असि मणिपुर मियाम ताराम ना ओई एप्रिल तांग तराग निपान अमसुंग तराग मापंदा हियरिंग चथगदोरिबा छिदा दरकार ओइबा रिपोर्ट पीबगा लोइनना सखी सिंह असुंबदु कोर्ट खंगन बियो मान मकाताना रॉबिनहुड लेखिदबगी केस अमसुंग सुचानपुद मियोइ मापन लेखिदबगी केस सरकार न लोसनब होनरे मसिगी मरिक सुंब रिपोर्ट मियाम खंगन लुहाइखी हाइबा फाइट एनकाउंटर सिंगलो मदुगी वाहोलिबा इमिंग मनुम विक्टिम्स में फैमिली ऑर्फन्स के मवा पूरा काइंड ऑफ विडोज के आदमी यंगर का जस्टिस पी नबा हाइबा डायरेक्शन नबा सेम द बस हाता द एफआईआर सिंग सबमिट तो बिसिंदो मतम जाना तो कांदा अतुगु मतम द जस्टिस पी हनिंगी अदु अतुगु मतम द रिलीफ फंगनिंगी अदुगुंबा ड्रग्स की केस लाइव में हमसे पॉलिटिकली हम इन्वॉल्व तो होकर तो है और ड्रग्स की मरी लेना फाइकल लेवल केस सीधे द कना कना करी करी सिथरी ना तेरे मतलब ड्रग्स एबिलिटी जनरेशन टू जनरेशन मान बात पॉसिबल मनी फट तो मनी ना शुरू में से चैनल में पोटो खरत टूना प्राइवेट एजेंसी सीबीआई ना ठीक है पीबा वही ना
and widening investigation. Karmaina special unit to Mutha Kribano, Ranjita inspector to Ramina, put the Mutha transfer to some Achoba Mataki, important currently, we don't want to get Pirapeni hand with Tazabado, BJP step in Tami. Amaram maram sadana matik saba kudam sangdam yaudana shek liba maral mingsa thian bagi dama kota wakat kani drake karba tawkhiba leiti haina wangkhai kendra congress ki mirep oribo okram henry na phongdokre manjipur ke laiba mahaki yumda pangchokiba pawgi mefam amada henry na kanaguma khrana drug fai haibagi wafam putoroliba asi laibak thibuni imphal airport drug fabagi thodok amada henry kawa amana phone tawraklami haibagi wafam ni oidaba aram wafam kaya putoktuna shirek liba maral asi matik sab khudam sangnam putopa ngamdrabadi aingi thongda saptana thengnagani amaramda swathana leriba wangkai kendra asibu mapung fana semga naba honabada mapung oba thodang long naba honagani haiki hadi pending aktani wabu ai semni adu semni na vote maya as pung awla law ki mayam singdo ai henry aigi sasan matam dadi haitare aina oirakpa matam dadi thabak oina mayam da prajada Sieda nataba thabak to ina action noina pangthok kani haibase mayam thajaba thamjari haitare ado akhoi kendra da especially henry drug karba to hai madudi am lan gani please madudi mo propaganda to bigona madudi mo isa isu sembi on tai biu da mayam drug karba sungdo do khiba leite drug phabada henry ko ba mana phone tawra me haibani adu aisu henry ko rubani na henry nang tawbra ana ko na ko bani aina tawde aina ti ai oraga de ai sakhi puthoro haizabani madu katani ahamba fias ki kendra kuntra nipangi mirep sam humdra ka matho scrutiny tokre ani suba fias ki kendra kunmini toigi mirep cpc nakre march ke tang mari da pangchoko doriba ahamba fias ki manipur legislative assembly ke constituency kuntra nipangi scrutiny ngasi mari lenaba district sing da pangchokre ngasi scrutiny pangchokiba sing adudi imphal east da constituency tara west tara go humdoi bisnumpur da taru kangpokpi da ahum amadi sultanpur da taruk nei punna constituency kuntra ka nipan asida mirep sam humdra ka mathoi lakhi Singi oina khwaidagi yamna mirep lakhiba constituency cycle na oiki kendra sida mirep taraga mathoi na mirep cpc lakhi tampaki oina kairau kendra da mirep tara pichilak tuna khwaidagi yamki imphal west ki oina kai samthong kendra da mirep nipan pisinna khwaidagi yamba kendra oiri imphal west ki oina dc imphal west ki office ta table tare thaduna mari lenaba ro singna scrutiny pangthokhi district asigi oina kendra taraga humdoi asida punna mirep yankai ga manga nomination file tawrakhi Amaramda Mask Tangni Pan the Pantoko the River and Suba Fias Kimidi Sepisan Bigi Arabian Nimit Nasini. Nasi Kenda Kunganito da Media Pointing Basing Namali never RO Sing the Media Sepisan Key, Sing the Satuna nomination file Tabu Kudonsa the Bukayamayo Nabadegi Sip Electoral Officer Manipurna. Akan Nabu order talk to not Tampak the Media Sepisan Bayan Key. Imphal West DC Office Complex the Labor Lintoingambi Holder Sing District Karagi Media Sepisan Bayan Key. Table Mari Taduna RO Mari the Media Singna. Mirap CPC Naki. Imphal district ke manung da labor tongan ba Kendra Singh scrutiny DC Imphal East complex the Pangchoki SDO Porompat ke makha da labor Katrikau Kendra mirap tare Thongzu da ahum ya school da mirap manga Wangkai da ahum SDO kairau Bitagi manung da kairau Kendra mirap tara Andro Kendra mirap ahum SDO Saumungi makha da labor Kundrak from the mirap Mari Lamlai da ahum Kurai da ahum amasung hangang Kendra da mirap taruk na lamba tawnagani Kendra taruk level Sursambu district ta mirep kungamapana lamba tawnagani Tipaimu Kendra da mirep manga Thalonda manga Henglep ta taruk Suchanpur da tare Side Court Kendra da ahum amasung Singhat Kendra da mirep ahum na thengnaragani Thawal Kendra si Minis Okram ibu bi yaw na mirep manga na lamba tawnagaduri mirep sing adudi irom sanu salmida BJP gi mirep El Basanta Trinamool gi El Chures amadi independent mirep AK mangnem zawni ngasi Samilabu Kendra asida nomination file tawkre Samila na handak ki Mikal asida mahana listing taraga manga digi tarataru fabo phanguna mai pakani Mikal da mai palab matung da afas palau thona ba amadi singmi tamigi marakta nungsi sanan ba hengatna na ba honagani haiki around 15 or 16,000 votes, repealing of SPA. But there are lots of other issues, and mainly our economic independence is a must, and our right to education, self-nurturing is.
Rabina Sanjin Misigi Matang Amadi Infal Airport to Yamlaba drug Faki Badu Senaba Mio Sing Asumo Wayal Piduna, Ain Yoeva Pangam Chopa Dandi Pangalo Haina, Lamped the Labor CBIG, Anti-Corruption Branch Office Mamang the Mio Kana Kongzang Sanction Cray, CBI Anti-Corruption Branch Infal Additional SPL, Hang Singa Miam Galwina Lakiba Dr. Y. Dakisona Lusim Mamio Madina Sabakambu Amaga Unaduna CBI na local labor casing Atuba Matam the Asum Wayal Pangambio Haina, Taksin Cray. Konjang asigi matanga Dr. Dakisona Paumis in the Pondo Kibada, Sapsana Asumba Angi Tabot Lakotuna, Mara Labor Sing Dandi Pika the Beni High Yam two matamda Ravina Sanjip case, open Toraga Hanari investigation Togi process at any higher. At the same time, a Hogi Draki Kari Ladiba case to the Calcutta branch the Paibunina, Makogi responsibility later Adubu. On behalf of the people of Manipur, Makoina message to send Toraga Yam Tuna Madugi Poto, Sasitaka Krena, Moina Tame, Adua, Madugi Legi, have the Mokoshi message Saraga, Yam Tuna Kanota, we hate has a pire. Poisoning awang boot level committee na sinna konthosam kenegi manung da leba poisoning da nomagi oba political conference ma pangcho krai thauramadu da BJP state election management committee ge convener TI Sabu Singh konthosam Canada BJP ki mirep oba Dr. Sapam Ranjan Singh konthosam Kendra BJP mandal ge president A Samungau Singh councillor amadi hani ge chairperson na simamiyo cancer yakhi TI Sabu na haikibada lakadur be mikhal asida BJP na sauna mai paktuna march ke tang tara gani pandegi manipura anowa BJP ke sarkar amal leragani Minister Oramba MLA Oramba Kaya Lana Tabak Taramba Singh Tigatuna Maraleba Kudimak Dandi Pigani Haiki. Nimit Kurumani Padre, Masitam Taranipan House Manunda, Manipurano Musaka Marani, BJP Sarkar Marani, Tigatani Maruda Peshar Charma, Minister MLA Thajam Gani, Chakum Masawada. Candidate Oriba Dr. Ranjan Karigma Mahana Mikal the Mai Palabadi Miam Galena Afabalenga Amagi Mami, Kendra Ashe Tahanduna Sakot Kendra Amadi Wengani Haiki. Tabakuna Yama transparent Doida, Tabakuna, Pazada Tanaraga, Pazadi Apamba, Tabakudi Mai Susana, Pampani Hena, I London Superiba, Ima, Sadila and the Answer Guy as Pasaka. National Highway number Kuntraga Mapangi Singzamai Bazadagi Manipur University get Fabagi Lambi and not yet the Lady Pazar Singna Isagi Yum Mapada Lepak Nung Langway Uwa Amadi Yadabagari Mayam Pashinuna Tamliva Asi Numit Humigi Manu Laktona PW Dina Kangalakli Lambigi Matada Drain Jona Kolas Tagadu River Asigi Yanaga Department of Pakal Batavak Asi the Miyan Matin Pangbiu Isai Saga Yum Zangpam the Nungaina Beni Hydran Sem Cyber Sing Asisu Isana Kangalakona Hairi Latok Taba Tarabadi Police ki Mating Alwena Department of Sabat Paikal Agani Hairi. Oripo Canada BJP ki Mirep Oriba Dr. Namayapam Dizamnigi Oripo Kajam Leka Jaleba Yum the Mikal ki Piral Singapore Tharam Pangchokre Tharam Adu the BJP Election Management Committee ki Chairman TA Sauba Hanigi MLA Mainam Borot BJP Manipur Pradesh ki Founder Yumzao Oripo BJP Mandal ki President N. Joy Kumar Mandal ki President L. Roman Kumar Yauna Party ki Miyoy Kana Sarup Yaki TI Sabuna Haikibada Congress ke Sasana Sida Prazai Kolau Tadana Lakri Asiguma Party Asida Makata na Vote Pidabadi Awaba Natana Karisu Laiti Haiki Pasoi Kendagi Steering Committee ge Miyoy Kunga Matwingasi North East India Development Party da Sanglakpada Harau Tayam Opake Tharam Ama Tayal Kongman the Labor Tayal Gram Pansait Ward Member Arun Gi Yum the Pangchokre Tharam Adu the Party Asige Vice President Bispazit Amaji Bojan Rona Simma Miyoy Singa Sarup Yaki Vice President Besarjina Mainland India ki policy asi Manipur lakpada development ta khenaba kaya leriba asi tangai fadana kokonnaba amadi awang nongpok stasing sakot hanaba party asi sem ki bani haiki tasengna aikoina atoppa leibak asi ge leriba rajniti dol sing asiga aikoiga makoibu phatte natraga makoibu matik sadre haiduna aikoina tawza natchadi aikoigi di pharamba ya adubu Lamdam masida directly bapio mase Delhi the nom churaga koi sida satin tupa. Oripo Kostamleka the Leba Irengbam Thamsa Devi Nursing and Healthcare Research Institute ke Taramate Suba Beski capping and oath taking ceremony ngasi Zem Holapang Chokre Taram Adu the Thabati ki Porta Lieutenant Colonel Swaram Tikendra Institute ki founder Irengbam Ibotombi Janims ke Nursing Superintendent P Landhoni Trained Nurses Association of India Manipur Branch ke President Thaudam Nandarani Namaru Bamio Singh and Sarup Yaki
Mahiroi Praga Nipan Wasak Lokiba Toram Adu Institute ke founder Ibotomina Haikibada Institute Asidagi pass Tokraba Mahiroi Punamak Masaga Sanaba Tabak Pikre Haiki Sugunu Canada BJP ke ticket Tanaba Mi Ahum ticket Panglaba Yumnam Zibanda Puna Sagot Minaba Haina Yanakre ticket Tanara Mamayang Lambam Binod Kumuksam Ragumani Amasung Kaidam Saranangasi Zibangi Midap Sepisan Batasaruk Yaki Kumuksam Ragumani Nahanda Kimikala Shida Kendra Sigi Oina BJP Mai Pakan Naba Punna Sagot Mina Naba Pidapasi Lobuni Haiki Aikoi Mari Asi Lakadiva Mai Palagadi Aikoi Soidana Aikoi La Sugunu Canada Sotariba Aikoi Toram Yamsi Aikoi Soidana Development Program Aikoi Punna Wangkem Canada Northeast India Development Party ki Midap Odiba Yumnam Nabasandra ki Nomagi Oba Political Conference Ama Hauka Mamang Lekai Lampata Pangchokre Tharam Aduda Party Asige President N. Samarjit Amasung Atay Canada Midap Odiba Singh Amadi Lusimu Kazu Saruk Yaki N. Samarjina Manipur Ledo Political Party Kharadi Mapan Yathanga Laibana Manipur Gele Hauga Sanadre Masina Awon Masakot Pa Purapang Ngamdre Awon Masakot Pa Kunai Amagidama Party Asilinkat Pani Haiki Mirep Odiba Yumnam Nabasandrana Nungsi Sanana Punna Leminana Hiram Kudimakta Punna Tengna Minadana Sakut Minanaba Tama Pakat Pahabusi Manga Tamuna Sanction Si Haiki तो करीनो है बसे ngasi पावबदा मियाम दा फजना डिफाइन दवदी ngamde adubu Northeast India Development Party na ngasi पावबदा karamba awon mono porokadori base haibado madu ngasi पावबदा मियाम दा mayak sengna khangalaga lakpa adum lo party ama kangni party asida Manipur Miyamna Achoba Asa Thamsi Party Asitana Aikogi Lebagasi Aikogi Manipurasi Aikogi Kunaise Kangadori Bani Habase Aina Mayam the Tamzaningi BJP ke ticket Anaramba Y Antas Khan Lilong candidate independent Mirap Onana Bangasi Mirap Sepisan Kray BJP ke ticket P Dabadegi Hawaka Sayed Nariba Kaya Amadi Congress to Miyam na Pamlakta Batanza Asida Mahak independent Ona Mikala Sitangana ba Pirap Lawuni Hari BJP amasung Congress animak sida thaja walakpa BJP na kamne no ibegi mawungam heksa tharakpa Congress na sahi tram ngagi sathariba masigi amot myam sida parjan thatharakta aduna neutral oibena phare na parjagi mingje to ada neutral da piget ne lekanje Prime Minister Narendra Modi na Imphal Laktuna Thasigi Tangkun Manga da Kangla Manungda Mikal gi Mipam Pangchokani Haibusi Election Commission gi Sana Kanglon Thugai Bini Haina People Resurgence and Justice Alliance Prajana Election Commission da Wakar Kray Kangla Haibusi Manipuri Singh Sengla Mafam Amani Mafam Masjid Rasinji go Eba Thabak Thoram Pangchokani Haibusi Yabang Ngamloi Election Commission Suhiram Asida Yangsina Thabak Lokoi Kani Haina Kangal Lakle Hari Pawgim Lektan Atin break ama Laminasi Kainoita Nana landline subsistence resibu. Same conjolo nang sutabiyo. Numi khudingi 9 p.m. to 7 a.m. Amasung Sunday khudingi 24 hours. Any call, any network, all over India. Free oini. Amadi mipong khudimang zina bayaraba. BSNL landline ne. Atudi akoshu hayengmak BSNL gi landline connection to minarasi. Sky Hospital da world class interventional cardiology ki khudong chawal leizare. Hospital asida non-operative closure of hole in the heart amadi RF ablation my partner pangthokangamle thinda biranu atubada hole closure RF ablation coronary angioplasty gi darkar leibasing amasung pacemaker ICD CRT combo angiogram gi damak aikhoi gi chief cardiologist Dr. L Shyam Kishore gatana biu ningam haudana ba hana booking tobi ho Pain relief ointment, khwang naba, kok sikpa, tang sikpa, pu naba singbuda sinaba yarba, lipsa putna puthok saba Auza. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Irembam Tamsa Multi-Speciality Hospital Uripognia flyover. Well-experienced chest specialists available with facilities of ICU and bronchoscopy. 5 days free OPD. Consultation from 19 February to 23rd February. Timing evening 3 p.m. to 6 p.m. Sunday 12 noon to 4 p.m.
Swiss rolls with exotic fillings. From Winkies, the cake specialist. Break it tungda makataba pau pizari. India government amasung NSN IM anige marekta tawnakiba framework agreement miyam da khangalu haina MSU na sangsila liba campaign saruk ama oina MSU Imphal East na konung mamang da poster campaign chatrabaga loina na miyam da chezai sing yan chokre MSU Imphal East ki General Secretary Dhanasandra Khaidem na peace talk asigi framework agreement kari yauri khangandaba asina miyam bu langtak naba amal ohli masida kari yawbagi haibasi khanganduna apam pam da khana honu ge tanza pigadabani MSU na makatan isu asigi matan da khongjang sang singani haiki ai bai da mai da yawal ba kudi warol adu mama amabu wata bida kai dai bo masigi manipuri praja sida kai hanga da bani haidi koi na da kai MSU ma kata na kai asu ma koi asik kal kai ha kai bayam ta MSU gi campaign asi Singzamai supermarket su chathaki amaram dangarang khwaraman kathel gi samu makong area da MSU na campaign gi wall da iba warol sing police na muthat lamadagi ngasi amukana MSU gi volunteer sing na ikre MSU Jiribam district committee na su ngasi dagi framework agreement miyam da khangalu haina campaign sangsin ba hokre Jiribam Higher Secondary School da pangthokba pawgi mi from Amada District Committee gi President Sanjit Yurembam na lising taraga mangagi February ahum da tawnakiba framework agreement miyam da khangandabana Manipur miyam gi thamoi da amukana mi paihali framework asida yariba warul sing mari leinaba central government state government amadi political leaders singna mikal mamang da miyam da khangangadabani Jirida tayriba tongan tongan organization amadi mipung khudimakna MSU na sankila khongjang ase sagotpiyo haiki Kairao Kendagi Langdum Amadi Kairao da Hokiba Sahi Manga Asida Lamdam Masigi Miyam na Pangadaba PDS ki item sing subnagi tha kungatar tamapiram laga Miyam na mapung fana Fangandre Haina Ngasi Pantrebi Lemero Lamzing Mera Association Kairao Bitra Maka Lekai member program Punima na Pamising Unaba Amada Fongdokre Kairao Kunau da Pamising Unaba Amada Mahana Makata na Fongdokibada Kairao Kendagi GP Ahumgi Yamlaba N REG SK Sanfam Singsu Kendra Sigi Mihu Singna ex BGO ga manaraga lokthokre Maramashna miyam ge sakthung sing matliba Kendra Sigi Mihut asi Kairao amadi langdum da sangba amadi mahaki oiba officer singba hangdanaba GP asigi miyo singna warep nare hairi Jiribam Kendra da North East India Development Party gi mirep ogadariba asangbam biren gi Firal Singapige thalam dibong da leba masagi yumda ngasi pangthokre en biren na haikibada sahi Kunsha hena Mantri Pampangalaba Kendra asi ngasi lambi tong laik laisu amadi atai sakot tharangi lamda maning handuna sali matam sana blockade tabodigi jiri da pandun laiba gari ge miyo sing tumpham zafam laitabana wana khange Imphal thokpadasu kai thokadage haiba tambak ngamdri masipuna mak asi sahi kunsha ge jiri miyamna thagat kiba mihut yauna sem kiba government asi ge thausilni haina maral sikhi mani ko ta ba kai thigila pata ne masana saw pata adra ko ki party di asi kumbagi khelana thamba asi kumbagi ya bija khaiba lam tu da mulla da pata ta biba mayam ji masi madi ko party ne so Kangpopi Kendra da independent mirep ogadoriba kharkha tamangna February 19 gi manungda mirep se lokthoktrabadi JCILPS na akan ba miyang sanglagani hari Sega Rota Leba Office ta pangthoba pawgi mi from Amada Convener in Charge BK Morang Sana JCILPS na lising masam panyangkai ga mathoi gi matung lakwa mito amata mirep obe yaroi haina kayarak khangalaba fawada tamang na maha ki phirep mirep se ngasi fawa handopagi wafam leitri masimak yamalabak thibani tungi mirogi da makhalaga JCILPS na tamango apun mi saktam thugaina khona bani haina lawduna akan mami yang sang bani haiki wari gi tang tara nipan phawgi manungda kharga tamangna candidate oibadagi withdraw tawdrabadi JCILPS amadi miyamgi wafambu thoi waoina logdaba Nepali mioi amani haina logani Nepali amadi yelomi oiriba Manipuri singagi marakta nungsinadana mairi sukhatpa mioi oidanaba kharga tamangna wakal munna khantabiu laiminariba nungsi mari thadatnaba honaba kharga tamangbu Nepali singna candidate oibadagi hado hannaba asetpa firep
Yellow Minataba Mui Mikal the Media or Yaro Haina Social Student Union of Manipur Pongdokli Nasi Manipur Press Club the Pangto Pawgimi from Amada Union Asigi Publicity Secretary Manuranjana Yellow Missy Mutkidanabagama Akan be Yaho Leding Ida Mito for Mikal Asida Party Media on a Lautopa Yarway Masigi Mayota Tabak Labadi Union as Sapsana Tenagani Haiki. Social student yana Manipur gi wafam di Manipur da yelhomi mut khidoriba se yelhomi kanhausi yelhomi na taba mitom na mire pohambigano aikhoina thamjere wafam se Congress party da khakta nate hairiba nan Manipuri sing makhata na tholopa tarago jo amadi nan Manipuri adu oiba tagchu Manipur da leiriba tonga tongamba political parties na mahadu changjar fam pibigano Matam Natana Hojik Tabal Suma Amadi Isai no Magi Tabak Satariba Asi, Handa Pangtoko Doriba class 10 number de class 12 ki Parikagi Yanglaga, Liep Nanaba NSUI Manipur State ki President P. Bakim Sandra Mitena Ngasingan Congress Babanda Leba Union gi Office Pangtok Pa Pamising Unabada Fondo Kray. Union gi Lusingba Kaya Yon Pangtok Kiba Pawgimi from Aduda Mahana Makata na Haikibada, Leba ki Irang Namaram Ueraga Matam Quina Mahitamba Funky Drabani. Manila Naba DC Singasu Maram Sadana Permit Pibigano, Permit Yaudaba Sing and Gobert Sabatabot Lokopio, Club Amadi Organization Singasu Mateng Pambio Haiki. Manipur gi Laibiriba, Maru Mapang, Akogi Tabal Sinbiriba, Amasung Isay, Nungtigi Isay Sinbiriba, Nungtigi Tabal Sinbiriba, Akoi Manipur gi Maru Mapang gi Mapamda, Manipur State, NSY na Ipil Tawzari. Facebook amasung WhatsApp ta mingon de kiyan ba amasung natai cha da photo thagali haiba mioi ama Imphal West ke cyber crime unit na fagat kre police tege phangba powder fagalaba mioi asige maming Jim Jackson samura lakpam sahi kontraga manga apokpa Krishna Kumar Sharma Singjamai Singamaka Pura ma kongdegini Singjamai police station da complaint ama lakpadegi additional SP operation Dr. S Ibom Sagi mi yang makada cyber crime unit ki SI ke avisi na mioi asimayum de ke fagat khibani hairi Manipur State Kala Academy ne sununa ibayama sumangila sangna zatariba sumangila festival ge ngasi mangani sama nimita Sanura Jatra Kam Drama Association ge Nura Ngangoi Lembi amasung Yangam Berek Nupi Lila Association ge Singthau Pamel Utkre Nura Ngangoi Lembi Nabodi Ningthauzan iraga ibayama kumana lamjing lampakpani Singthau Pamel Romel Nauremne iraga M Punima sina lamjing lampakpani District Health Society Thawbal gi makha da District Urban Health Mission Sindra Nomagi Oiba Lem na Layam gi kem ama Thawbal Katilaka da Laiba Tampa Zaw Baban da Pangchokre Haudopagi Tharamda CMO Thawbal Dr. N Jayantu Kumar Senior Medical Officer CIC Hairok Dr. Y Nopur District Program Manager CIS Basant Sarup Yaki Miyo Sam Yankairom Lem na ke Masha Sarup Yaki Haukiba tang taga marigi ayo pung nipan makarom taba matamda naurem thong kulem lekai de laiba kulem priyobate gi thonga da khamdna thamba tata DIMN 01501414 sakang da basing mai tharama thawangbo yanin da phone lok tuna pioneers committee ama sunupi sing apun ba ya thalum na senna wakami from chathakrai mai lena basing na thidok tuna mara laiba sing akan madandi piu haina phongdropte tawingai phongtok piro masida phongtok pida ta agadi akoi khulem le gai se akan ma phongjang da akoi amo hanna mathang akoi changjara kani Tha asige tang tala gamanga gi nimidang pung mapam minitaw ngarom chatpada Imphal West Narcotic Cell na aina yadaba mawongda mayai kabani sa saba amadi yon bakara leire haiba akar namba paw ama phangbadagi Note AOC da hotel tamfagi manakti nupi amadigi tongan plastic khawda pek toba kani kg manga fare hari farba miyoi adudi huinu gangte sahi yangkai mapure balai kedraba Tongjing gangte mahak Chusambu district ki torbung village tagi ni hari police na mahak ke mathate case ama lakotuna thijinbagi thabak chachari makata na ngasigi sanabagi paw lobisi Ngasigi sanabagi pawda Ahanba Indian Women League singin talaga taruk tara ki winner oikraba Eastern Sporting Union ge sanaroi singasi Imphal Airport miyam na halau tayam na okre team course oinam bembem na mai palak pas na lamda masigi mingchat purapa ngamle haiki
टीम मंगा क्वालिफाइंग राउंड थेंगने दुगा सेमीफाइनल डायरेक्ट हरियाणा गा मुक थेंगने दुगा कोने 4-1 दा कोने मोइबो माइ थीबे पिरामे दुगा फाइनल दा कोने ओडिशा को कोने 3-0 दा माइ थी पिदन कोने विनर हो जरप ESU के सेक्रेटरी RK निमाइना इंडियन वुमेन लीग की मपू ओइबं ngambagi tamak sanaroi sing amadi management mo thagatningi masina football की इतिहास ता मफम अमा कनबं ngamlagani haiki कोई ना हंदकी फर्स्ट एडिशन से चैंपियन होय बसी कोई की इंडिया की हिस्ट्री दा कोई की क्लब तो सुनतना मणिपुर की फिदा मा थारमी हाइबदु की दा कोई थोरो हेरोन नुवाइजे एयरपोर्ट के लालबा मटुंग दा ईस्टर्न स्पोर्टिंग यूनियन वांखई क्लब ता माइ पाकलबा सानरुई सिंह अमदी ऑफिशियल सिंह हलाल तयाम ओप के थरम अमसु पांगथोखरे थरम मदु क्लब असि के मियोय कयाजु सरुक याखी मागलंग यूथ डेवलपमेंट क्लब नसिनुना क्लब असि ग्राउंड टीम तरा का माथोन ग्रुप मदि थोन खाजोक तुना ngasiदगी ahum suba मागलंग महादेव मिनी Boys Open Volleyball Tournament hokre ngasi sanakib ahanba match ta MYDC Team A Maklang na YPA Hiran Maibu set ahum sino kungamanga kungamanga taraga mapan amadi kungamanga taraga mapan da maitiba PK ani suba match sanakib da Alipur Pasoi na AMYC Andro Masyang Patpu set ahum ama kungamanga taraga mai kungamanga amadi kungamanga taraga nipan da maitiba PK Live Youth Club Angthana Sunna Club asik ground team taraga nitun sarup yadun sathariba Danabi Trophy ngasi sanakib ahanba match ta YDC Khoiromna Yambem Football Club po goal ahum sino da maitiba pikre YDC Khoirom gi mai pape goal sing T10 O Hari Mohan Amadi W Santina Sanki tournament asig ani suba match sanakibada UKFC Lamsang na AYWSL Assam ningabu goal ahum amada maitiba pikre UKFC Lamsang gi mai pape goal ahum adu kamai dingdang lung Rocky Amadi Kamai Langdaini Nasanki AYWS Asamingai gi amatangarba goal adu S Zitya Nasanki Yawa Singamena Sunna Club asik ground team taraga mangana good malithona khajok tunang sidagi ahanba 4M site Open Football Tournament hokre tournament asik ngasi ahubo nimik sanakiba match ta Friends Development Society na Babilians Football Club po goal mari amada machiba pikre Friends Development Society ki mai papi goal sing adu Deepak Names ki ahum suba mari suba amadi manga suba minute goal ahum sanki atoba goal aduna Ansan Names ki manga suba minute sanki Bhavi Sial ki amatangarba goal adu Salambana Names ki manga suba minute penalty da sanki bane WFC Singzamai Waikom Leka Nasional WAC Ground Team Tarung Sarup Yadran Satayib Ahanba Merina Spring Cup 7 side football tournament ki ngasi sanakib ahanba mesta Mama FC Sagolbana FC Tibu goal ahum sunada machiba PK ali suba match sanakib da RFC kanam redakna S BRFC Nongdambu goal ahum sunada machiba PK New Delhi da pangthok kiba sahi kunga Humdoi Makhagi Youth National Championship amasung Raipur da pangthok kiba kuntales suba Senior National Fencing Champions sarup yaraba sanroi amasung official sing lagiba nomaizing nimita Manipur Fencing Association Kumal Lampak Indoor Stadium da opge tharam pangthok lagani hari makhata na sanabagi pau bayaning thazamdagi phangbigani Post Khetri Gauna SCC Singde mai pu maiti bapiduna ahum suba MCA Plate Cricket Tournament ki champion oikre Manipur Cricket Association Sinduna Luwang Sangmogi Luwang Popo Cricket Stadium da mamang sehigi mas ki tang tara nitodigi tim tara humdoina saruk yaduna satharakiba ahum suba MCA Plate Tournament ngasi lotion kre lotion bagi thoram da Manipur Cricket Association ki President RK Imo Hana Association asigi Vice President Weramba Soram Trikendajit Association asigi Vice President Songtham Sawa Madi Association asigi Hana Honorary Secretary Weramba Ayekpam Birendra na thorama pusing oike Satharakiba tournament asigi ngasi aroiba nimit ki sanakiba match da Force Khetri Gauna SCCC Singdamaibu wicket tareta maitiba biduna tournament asigi champion oikibani SCCC Singdamaina toss ngamduna ahanba betting tobada apiba over nipugi manungda over kontra mariga ball anida wicket loina turaga run samaga kunmari loki masigi pakhomda anisuba betting tokiba Force Khetri Gauna over kunipalga ball amada wicket ahum khak turaga apiba target adu yogduna match asi mai pakibani ngasi sanakiba match asida Force Khetri Gaugi sanaroi Zelina run humphum doi lotuna man of the match takre Satharakiba tournament asida Force Khetri Gaugi sanaroi Sadamna wicket tara amadi run sahum humphumanga lotuna man of the series gi mana loki club asigi sanaroi Zelina out oidana run humphum doi lotuna man of the final match gi mana lokre
club asigi sadamna run chama humphumanga loduna highest run getter gi mana lawki Eastern Sporting Union Wangkai gi sanaroi sangharna wicket kulumdoi loduna highest wicket taker gi mana lokre winner or team force secretary gauda trophy ga loinana lupa lising tara amadi rana sapta ki team SCCC singamida trophy ga loinana lupa lising manga thoram mapu singna khusinaki Ahanba winter year weapon shooting competition da BCCT sina punna medal taranipal phangduna mangin thari Manipur Rifle Association sinduna Kumalampak shooting range da thasi ki tang tarani thoidagi unit mari gi nupa amadi nupi shooter humpuna saruk yaduna chathariba Ahanba winter year weapon shooting competition gi ngasi pangthokiba open women individual championship ki meter taragi air rifles sa Imphal West District Rifle Association ki RK Mamtana Ahanba District asigi W Juliana Anishuba takre category asigi open men individual championship ta Imphal East District Rifle Association ki Khagemba Lokrakpamna Ahanba District asigi T Herozina Anishuba District asigi Gurumayum Samkanaina Ahumsuba taki Sahi Taramanga Makhagi Nupamasagi individual championship ki .177 pipset air rifle sa BSST sigi Belnit Chanambam na Ahanba takre Sahi Trani Thoy Makhagi Nupamasagi individual championship ki bench press shooting .177 pipset air rifle sa BSST sigi L Dhanaraj na Ahanba unit asigi S Biteso na Anisubamadi unit asigi Samsan Posam na Ahumsuba taki Sahi Taranipan Makhagi Nupamachagi individual championship 10 meter air pistol da Manipur Rifle Association gi Pritamjit Maibhamna Ahanba Imphal West District Rifle Association gi Langamba Thongnawjamna Anishuba takre Sahi Taramanga Makhagi Nupamachagi individual championship ki 10 meter air pistol da Imphal East District Rifle Association gi Jupiter Asyamna Ahanba BSSTC gi Andrewna Anishuba unit asigi Pamhaibana Ahumsuba taki Category asigi Sahitra Nithui Makhagi Nupamasagi individual championship standing shooting da BSSTC gi Loyumbana Ahanba Imphal District Rifle Association gi Heri Konbana Anishuba Madi District asigi N Sonana Ahumsuba taki Sahi Kunmathoy Amadi Mataki Nupigi individual championship ki 10 meter air pistol da Imphal West District Rifle Association gi Irembam Rimana Ahanba Imphal East District Rifle Association gi L Lonina Anishuba Madi Imphal West District Rifle Association gi S Premilana Ahumsuba takre Sahi Kunmathoy Makhagi Nupi Masagi individual championship ki 10 meter air pistol da Imphal West District Rifle Association gi S.A. Sardana Ahanba taki Sahi Tranipan Makhagi Nupi Masagi individual 10 meter air pistol da Imphal West District Rifle Association gi K.S. Gribitana Ahanba taki Sahi Tranithoy Makhagi Nupa Masagi individual championship standing shooting .177 pipside air rifles 10 meter da BSSTC gi Gurumayum Devjit Sharmana Ahanba unit asigi T.S. Hapamna Anishuba Madi unit asigi A. Smith na Ahumsuba taki Sathariba competition asida BSSTC na gold maple silver manga bronze mari punna medal taranipal phangduna Ahanba Imphal West District Rifle Association na gold taruk silver ahum bronze ani punna medal taramathoi phangduna ani shuba mari Imphal East District Rifle Association na gold ahum silver mari bronze ahum punna medal tara phangduna ahum shuba position taduna chatli YWC Langthawalna DSU Kwa Kaithil bu Maiti Bapiduna Manga Suba 2020 Manipur Veteran Cricket Tournament ki semi final sangkhre Manipur Veteran Cricket Association Sinduna Oriental College amadi Model Higher Secondary School ground da mamang thagi tang kuntertegi team tarana group ani thokna khairukuna chathariba Manga Suba 2020 Manipur Veteran Cricket Tournament ki ngasi sanakiba match da YWC Langthawalna DSU Kwa Kaithil bu run kulhumdoida Maiti Bapiduna semi final sangkhibani YWC Langthawalna toss ngamduna apiba cover kunda wicket tare turaga run samaga kulhumdoi lawki Masiki Pakhumda Anishuba beating Tokiba DSU Kwa Kaithelna over Tara Mapalga ball ahumda wicket loina turaga run sama khaklauduna match sasi maiti kibani ngasi sanakiba match sida YWC Langthawalgi sanaroi Kumar Jitna man of the match takre Sathariba tournament asigi ahanba semi final match tha asigi tang Tara Mapalda Cyclone Thangmiban amadi YWC Langthawalga sanagani Anishuba semi final match tha sigi tangkunda Sam Khagempali amadi Sajing Cricket Club ka sanaragani
Manipur hockey na sinduna Kumal Lampak Hockey Stadium da thasi ki tang tara mathoidagi team Nepal na group ani thokna khairuk tuna chathariba mari suba heroic waribam Gold Cup under 14 hockey tournament ki ngasi sanakhiba ahanba match da Mairaba sikhong amadi SYUC Usekon Khuno panjal amamam chanaduna draw chatkre Mairaba sikhongi panjal adu TIS Texan na match ki kunithoi suba minute sankhi SYUC Usekon Khuno gi panjal laduna S Nikosan na match ki kuntramapal suba minute sankhibani tournament asigi ani suba match ki sanakhibada Pham Imphal na CO singame wangma khetri lekaibu panjal taruk sinoda maithiba pikre Pham Imphal gi mai papagi panjal singadu and datana match ki ani suba kuntare suba madi kuntramari suba minute panjal ahum chankhi atopa panjal ahum maduna TIS Mission T Pritam amadi TIS Kennedy na match ki tare suba kuntramathoi suba madi kuntratre suba minute chankhi Sathariba tournament asigi hayeng nungthil pung ani tabada Pham Imphal amadi CO singame wangma khetri lekaiga sanaragani